President's rule lengak thupchinduna anauba miyamgi lengak ama semnaba yauna state asigi irang loisinabani haiduna New Delhi da chatkiba BJP ki MLAs singi oiba mifam ama ngasi New Delhi gi Sadar Patel Marg da leiba Manipur BHAWAN da pangthokhrhe hairi paugi likhon singi matung inna tha sigi haukiba tang mari amasung mangada tangkak anirak thokna New Delhi da chatnakiba BJP ki MLAs sing center gi luchingba sing ngarang fawbada unanaba appointment fangdana leikhi adumoinama ngasi MLAs singi oiba apun mamifam ama Manipur BHAWAN gi conference hall da pangthokhi hairi adubu mifam aduda kari karamba wafam sing khanakhibage haibagi matangdadi chapchana khangba ngamdri amaromda BJP ki North East ki coordinator Sambit Patrana Hayeng BJP ki MLA sing aduga unarabasu yai BJP central leader singi marakta maru oiriba Home Minister Amit Shah BJP ki national president JP Nadaga karamba numita unagani haibagi matangdadi laikhai tadana leiri haina paw asina makhatari panba yai New Delhi da laikhiba BJP ki Manipur Pradesh ki MLA sing adudi hanagi chief minister and Viren yaungna MLA sing Tongbram Robindro Dr Sapam Ranjan Haikham Dingbo Soraisam KB Thokchom sector berta Sapam Kunja Keshor Khongban Tabam Ibomcha Kongkham Robindro Yumnam Khemchan Usam Deben Thongnauzam Basanta Kumar Dingang Lungang Mai Karam Shyam Thongnauzam Syam Kumar Khumukcham Joy Kisan Thongam Bishwajit KS Ragumani Pangnam Brozen SS Olis Leisang Them Susindro RK Imoni Adumoinamak New Delhi da Ladiba MLA Singdi Manungda Kuki ki MLA Singdi Yaudri Masigi Mathakta NPP ki MLA Siknura Hasan Su Delhi Khongchat Asida Yaukibani